Laingak sembada yawa kukijo MLA sing KZ sina social boycott lauthokre kukijo area da pung tara gani thoi gi total shutdown lauthokre Churasanpur da irang hokre lambi da mai thaduna khongjang sangsin khre anauba Manipur laingak ama semlak pada saruk yariba kukijo MLA sing ke mathakta kukijo council na social boycott lauthokre amarom da Manipur laingak sembata kukijo MLA khara saruk yabagi mayokta joint forum 7JF7 na thasi gi tarukta kukijo area da total shutdown lauthokra ba loinana ngasi numidang da gi Churasanpur da tuibong da kukijo gi mioi ka Tholaktuna irang horakre lambi da mai thabana singba amadi security gi gari sing amang ata thokan tuna khongjang jangsil lakpada gi security force ke maike digi irang adu bulaksin da hona bada khongjang rei sing maike da sok apan yaukre hari kuki jo council na thadorak pa cherol amada sahi asigi January 18 de Guwahati da pangthokpa apun ba mifam na laukiba warip ki mayok ta Manipur lengak semata kuki jo MLA khara saruk yakiba thawung kanna yaning da phongdok loduna su group MLA sing amadi KZC apun ba mifam aduna constitution gi makha da kuki jogi to khaiba legislature yauna union territory ama semba gi matang de state amadi central government na aiba oina sabchana thajaba ama piraktribu phawa Manipur lengak semba da saruk yadaba haina warip laukibani hairi Hawjik lai riba ethnic conflict asigi political solution ama proactive hawa mitai community ki arm group ama the institution na kuki jo miyam ki pathakta sathari hingsa gi thawong sing asi adum makha sathaduna laiki gani ama di kuki jo miyam gi yek naba adum oiki gani asigi mafiyam asi laibana mitai da dominate tawba lengak ta saruk yariba kuki jo MLA sing asi su ekhoi gi yek nabani haina logani hairi maram asina kuki jo miyam gi mayok telep MLA sing social boycott tawbana loina na makhoi bu kuki jo gi mafam ama ta haloi hairi kuki jo miyam na sum makhoi bu social customary amadi public matter amata cooperate pi dena basu kuki jo miyam da khangali makhoi gi mathakta thamliba social boycott ase Manipur lengak ta gi poktri fawa chatna gani hairi amarom da anuba Manipuri government ama sembada kuki jo MLA sing saruk yabagi mokte joint forum of 7 JF7 ko loop amana tha asigi taruk ki ayuk pung taruk tagi numidang pung taruk phawa kuki jo area da total shutdown lauthokre joint forum of 7 na thador pacherul amada Manipur gi anau balenga ama sembada kuki jo MLA khara saruk ya khipa kan na yaning de phongdok paga loina na matam kya gi mamang de kuki jo meyam na tanduna laglibe constitution amadi political demand bu na thaiduna thamlaga Manipur da lengak semnaba central government Akanba Erang cha thaduna laibe yaning de haina su phongdorakli kuki jo gi oibel legislature yawa separate administration union ama sembina ba talibe demand asi kuki jo meyam gi constitutional safeguard Fangjanaba amadi matam supagi oiba ingtapa lamdam ama ohinnabani maram asina asiguma yamna ta sengba asumba demand asigi amato oiba fidebni adubu miyam gi apam gi mayokta MLA kharna Manipur gi lengak sembada saruk yaba haibisi kuki jo miyam gi yeknabani haina logani hairi thasigi tarukta sathagadori total shutdown asi kuki jo CSO sing sip sing youth club sing NGO amadi kuki jo miyam na bapung fana saugat minasi haiduna apil tawrakli maraksida village volunteer eastern zone kuki jo gam kauba loop amana Manipuri lengak semada saugali bakang popi SG MLA nem sakib gen hatpada lupa lakun aduga Churasanpur SG MLA khauti amasung tipaimung SG MLA mursalung sanate hatpada lupa lak tara gi reward pigani haina giba serol ama social media da viral oirakre amarom da YCam channel singba Manipuri lengak ta saugali ba MLA sing nem sakib gen LM khauti amasung mursalung sanate gi Mitam Singh ngasi Kangpokpi district Saikul Bazar da mai thaduna protest tawkhre kuki na halamati Nupi Singh na MLA ahum asigi mitam puduna lengak sembagi amadi lengak sembada saugatpagi mayok to penda kholau kya laukhi miyam na lau khongduna mitam Singh adu puduna chatlaba matung khongna kawa amadi net pa tawduna mai thakibani laima khong Samfai get tangarang numdang Manipur da no lengak ama lakpadagi mayok ta kuki Singh na lambi da mai thaduna protest tawki kuki students organization Delhi KSO di amadi NCR gi thomi sing na ngarang Delhi gi Manipuri bhavan manung da popular government down haina kholau laubaga loina na kuki MLA sing na anoba lengak semba da yawbagi mayok ta pen da ba phongdorak khre kuki loop sing amadi separatist political movement dagi na thaiduna laina ba nemsa ki gen na thadau inpi da khangan khre lengak semba da yawri MLA sing gi mathak ta hingsa gi thongsa tharaklabadi tumina laithokloi mar inpui Singjamai Kendro gi MLA Yumnam Khemsana Lusing Bolengak ama lakpa iroina thadau tribe ki member amu oriba nemsa ki gen budi pudi chief minister oina halakpa da thadau inpi Manipur team na apen phongdorakli amarom da Manipur da no bolengak ama lakpa ga loina lengak asina saugali ba ngursalang sanate amadi atai mar kuki jomi MLA singi mathakta akaknaba radical element singi hingsa gi thongsa tharakpa da mar inpui na tumina laithokloi hairi Thadau MP Manipur na thador pa serol amada wathok oiriba amadi unconstitutional oiba any kuki tribe AKT haina kumja 2011 gi census record mioi listing kunga nipan ga sahunga kunga mari yausin kiba asina tana Manipur da kuki haiba amata leite nemsa kib gen masa thadau tribe ki certificate paiba misak amu oina general 50 kangpokpi
Sitki Mikhal da Maiba Kibani any Kuki tribe amu and Mikhal Technikibanate Nemsaki Gena Kudak Tamhak Masa Kuki organization sing social body sing amadi separatist political movement Nathaiduna Lagadabani Makata Nasigum organization sing Samnatuna Laiba Hibasi Deputy Chief Minister Amu and Topam Tok de Hairi Serolasina Makata Raduna Thado Amasung Minti community Anigi Marakta Hana Nawakal Taminava Laikrabana Thado community Meeoi sing Maning Makatamna Athingba Amadi Akiba Laitan Impal Amadi Ataitam Paki from sing the Sadly Maramasana Nemsaki Gena Infan Dalak pada Makal Amatagi Athingba Pirakata Late Deputy Chief Minister Amu and Impal the Laituna sing Nava Laitan Masagi Matau Taurakani Highway Gataza Basutamlagli Amarom Mar in Punatador Pasero Amada, Manipur Miang and Novalinga Kamasamba Saruk Yariba Mursalung Sanati Amadi Atai Mar Kuki Jomi, MLA Sinki Matak the Hingsagi Tawung Sing Satarakabadi Madudam Mar in Punit Minalai Toklo Hari, Gerol Sinahai, Lengak Sembada. Yaw River MLA Singi Matakta Akaknaba radical elements sing Maru or Namakuigi Mayumake Amadi Lanai property sing amangata Tokalak Paya Hibege Akaknaba Pawama Pangle Miamgi Mutsing Asigi Maral Matum Manghanta Kanbagi Tabuk Satarakabadi community Masamaki Matakta aggression Satabani Haina Mar in Puine Logani, Maramasin Asigumba and Lopun or the Tabuk sing Satarakpata Rabadi Maduda Mar in Puine to Minalai Togloi, Ikogi losing Basing Naxen Bahibasi Kamun and Amadi Democratic Right Oivana, Makoi Bungax and Navadakar Tabuk sing Lokatani Haidi. Anova Lengak Semlabasu NIS the free movement Lehenba AKT Lautokpa Amadi NRC implement Tobangam Jabadika Nabalero Asang Kasar Government Ama Semlak Pagi Tagali Adubu National Highway sing the Furup Pumnamakna free movement Yahanba ST Listagi and Kuki tribe Lautokpa Amadi State Asida NRC implement Tobangam Jabadi Anova Lengak Semlabasuka Nabalero Haina Indigenous Peoples Forum Manipuri IPFM President Asang Kasar Pungdorgli Asang Kasarna social media Taturko Warol Amadalengak Semlak Patagali Adubu Hosikari or Kadabaga Habasikanana so high Bungamdri popular government Ama Semlakle Haiduna Ikoi Yamna Harawa Pongdoki Gumsi Semlak Libelengak Asina State Asida NRC implement of Wayauna Mataki Diman Humasita Bukto Otopangam Drabatikana Valeroi Hausik Mitai Mayam Modbung Landbungam the Lady Masida Ikoi Harawa Pongdok Pahibasita Hay Ningde Hausik Semli Lengak Asi Manipurimiam Gilengak Oidri Centerna Supai Pai Dunas Hanari Belengak Weri Lengak Lakle Hairabasulam the Masida Ahong Balay Trabadi Yaknabat Hena Kudong Sabu or Higani Maru Oidibadi Lengak Semgira Semlu Mataki Point Ahum Asi Han na Takto on Topasangi Nasi Harawa Pongdok Laga Nongan Bagalam Bichat Payadabagi Iran Torok Labademi Natina Nganagani Sel Dangawa Famda Mikaba politics Karino Kang the Haki Karnabada Chatpa Purup Ohen Gumsing Asi Awaba Tenari Kangu Asi Karamba Kanguk no Haiba Kangwin Bagaloin and Ikoipun no Hona Minaduna Yelhumi Kan Minaba Kong Tang Minasi Yelhumi sing Mikap Toklasi Centana Kuting Janbangam Daba Manipuri Lingak Ama Sem Naba Miding Tamlasi Haiba Wapam sing Asang Kasar no Pongdok Why Kemsana losing Manipur Lingaki Assam Assembly Mifam Pangtokre Manipuri Ingtapagi Makai the Kongla Yang Sangsilakli Governor Why Kemsana losing Manipur Lingaki Hanba Aduga Taragani Tushaba Manipur Legislative Assembly Tarichuba Session Nasi Fam Kray Governor Namaki Warul Piraduna Manipur Ingtapa Amadi Tandulita Bagi Make the Kongla Yang Sangsilagli Haina Pongdokre Nasinung Tilpung Marita the Governor Azoy Komar Bala Namaki Warul Piraduna Taragani Tushaba Manipur Legislative Assembly Tarichuba Session Adu Hadoki Governor Speaker Amadi House Ki Members Sing Bikai Kumno Utpagaloin Napung Amahena Sang Namaki Warul Piraduna Mahakna Hai Law Order Fana Tambahai Basi Lengakasi Kwai Henba meeting Tamduna Hunari Central Government Amasung State Government Law and Security for Civil Administration Amasung Community Institutions Sing na Amatoina Hotna Minabada Manipuri Ingtapa Amadi Tangdulita Bagi Mekeda Kumang Yang Sina Sangsilagli Manipur Mahusagi Pivam Datam Natamna Hanjila Navitamakta Prime Minister Narendra Modi Amadi Union Home Minister Amit Shabu Governor na Tagat Pafungdok na Intelligence Tamapung Oiba Operation Sing the area domination Tauba Amadi Kusam Naduna Sataba Cordon Amadi Search Operation Sing vulnerable district sing the sin bathung sa thabana maram orga law and order gi film sing thani kai wena phagalakli haina su governor na phangdoki state police Assam rifles amadi army unit sing mating pangduna central armed police force company sani gi humdragni thoi vulnerable area sing highway sing amadi farming zone sing soidangam tana bangak sen bagi thabuk lokatli mahausa gi film da hanjil hanna balokhat pa thawrang danga si pabu illegal oina pairam bukulai lising taret ka sahum ka tara humdai maru round lising Marpugu humdai chamaga taraga nithoi amadi explosive lising mangaga samaga maudraga manga fagat pungam kre state amadi district ki thakte anti extortion unit sing hangdoktuna pung kunmari mathau tawduna aranba tawba mioi chamapan kungamari hena fagat pungam ki center ki mateng loina na yamna masak thokpa humanitarian measures sing lokatli IDP sing da hakting na sana thakna polam sing piramba adu mamang sahi 2025 ki November amadagi
DBT oina piba hauki lupa crore samaga kun humdoi gi resettlement amadi rehabilitation package ki makhada tangkak naidana resettlement tawbagi thabuk haukre imung lising taruk ka chahumda ahanba installment pikre makhata na yum sabagi thabuk sathari ka hena mangtak pathok tabi yum lising ani ga sani da su tengbang pina ba sel kai thokle verify tawraba return amadi resettlement ga mari lena yum mangta khaba imung sing da su khuda ki oiba tengbang phangan khre resettlement gi thabuk sing chief secretary makok oiba state level committee amadi deputy commissioner na makok oiba district committee semdana monitor tawri yum kai sabaga loinen hingnabagi haksel gi mahi masingi amadi thabuk pibagi lamda sumapung phana tengbang piri skill development program singi makada naha samni kuntra hen bada training fikre imung lising kaya da hingnabagi tengbang phangan khre IGP lising tara room da health card sing issue tawkhre mahiri lising tare room da mahi masingi mari leina ba tengbang pikre amadi special MGNRGS job card ki kuthang employment assistance su pikre drug free oiba state ama ohenaba pandamda lokalak pathabuki manungda lam ekar lising honga sani pan nifuga mathoida henbada tharamba popi yan thatuna manghanba amadi sahi hum asida mayai ka bani sagi polom sing phagat pagi akan bathabuk lokali nasa mukta bharat abhiyan ki makhada awareness program sing amadi coordinated action sing lokhatuna demand reduction tawba amadi rehabilitation ki thabuk su lokali hairi Meghalaya da coal mine pokhai da yamdrabda mi tara sikre kayana thiba khangri Meghalaya gi is jantia hills ta leiba lonia da bomong da chalaiba coal mine amada khanguduna pokhai rak padai mi kaya sikre amasun kayana thiba khangri hari coal mine da pokhai bagi thabdok asida sikhiba mising tongan ba report phongdorak li report amada Meghalaya gi DGP na pokhai bagi tawdok aduda sikhiba sinmi tara taruki aksang recover tawba ngamle haina phongdokre hairi adubu pau asida kadai phabu sumlabanu haibadi khangba ngamdri hawjik phaiba pokhai bagi tawdok asida yamdrabada sinmi tara dei sikre haina thajanari amasung atopa kayana thiba khangdana leiri tawdok asing asi ayuk angan bada thoki bari pokhai bagi tawdok ta sikhiba sinmi ayamba asam dagi laklaga mine asida thabuk suwa mioi sing oigani thajanari khanghauduna pokhai kiba aduda red hole mine da dynamite sijinaduna pokhai hanna hotnabada soibadagi sinmi singna pokhai ga da mafam adudagi lapthok tringai dagi soibadagi pokhai rakiba oigani thajanari red hole mining asi kumja 2014 dagi hauna national green tribunal NGT na athing batham khraba practice amani hawjik state disaster response force SDRF amadi Meghalaya police na rescue operation lep tan sathari ningsing baya badi kumja 2018 gi December da is Jantia Hills District ta leiba red hole mine amada khangauda ising thumjilak padagi sinmi taraga manga matam sangna thorak pangam dadana laikiba amasung kumja 2024 gi October da west amadi south gero hills ta kudaki ising isau na singning khaibagi thawdok ta mine kaya da sinmi taragi mathakta sikiba laikre video sing bibagi damakta mayam pum namakpu amukana tagatchari anoba update ki damakta channel asibu subscribe to video. Thank you.